ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯟꯊꯣꯔꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯊꯥꯕ ꯃꯇꯝꯗ ꯁꯛ ꯊꯣꯛꯂꯒ ꯊꯥꯖꯒꯦ ꯇꯧꯖꯕꯅꯤ, ꯉꯝꯗ꯭ꯔꯦ꯫ ꯇ꯭ꯔꯥꯏ ꯀꯌꯥꯔꯛ ꯇꯧꯕꯅꯤ, ꯄꯨꯟꯅ ꯅꯟ ꯁ꯭ꯇꯣꯞꯇ ꯂꯤꯕ ꯉꯝꯗꯕꯗꯒꯤ ꯃꯊꯪꯒꯤꯗ ꯐꯖꯅ ꯉꯝꯂꯕ ꯀꯥꯟꯗ ꯑꯣꯏꯅ ꯂꯤꯖꯔꯒꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯕꯤꯗꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯂꯣꯠꯈ꯭ꯔꯕ ꯋꯥꯔꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ꯫ ꯕꯦꯝꯕꯦꯝ ꯑꯃꯗꯤ ꯂꯤꯛꯂꯥ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ꯫ ꯕꯦꯝꯕꯦꯝꯁꯨ ꯈꯪꯂꯦ ꯃꯍꯥꯛꯄꯨ ꯂꯩꯁꯦꯝꯕꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯔꯝꯕ, ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯔꯝꯕ꯫ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯕꯦꯝꯕꯦꯝ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯇꯞꯅ ꯇꯞꯅ ꯂꯤꯛꯂꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯤꯛꯂꯥꯒ ꯂꯩꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯈ꯭ꯔꯦ, ꯈꯪꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯅꯠꯇꯦ꯫ ꯕꯦꯝꯕꯦꯝꯅ ꯇꯞꯅ ꯂꯤꯛꯂꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯑꯦ, ꯂꯤꯛꯂꯥ, ꯅꯪꯒ ꯇꯥ ꯂꯩꯁꯦꯝꯕꯒꯗꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯅꯕꯥꯅꯤꯗꯤ ꯀꯝꯗꯧꯔꯤꯒꯦ? ꯂꯤꯛꯂꯥꯗꯣ ꯕꯦꯝꯕꯦꯝꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕ ꯉꯝꯗꯦ, ꯇꯨꯃꯤꯟ ꯑꯗꯨꯝ ꯂꯩ꯫ ꯕꯦꯝꯕꯦꯝꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯈꯨꯝꯃꯨ ꯂꯤꯛꯂꯥ, ꯃꯁꯤꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯤꯕꯅꯣ? ꯇꯥ ꯂꯩꯁꯦꯝꯕꯅ ꯅꯪꯉꯣꯟꯗ ꯄꯤꯔꯛꯄ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪꯅ ꯎꯕꯗꯒꯤ ꯃꯈꯣꯏꯗꯒꯤ ꯄꯨꯔꯛꯂꯤꯕ꯭ꯔꯥ? ꯂꯤꯛꯂꯥꯗꯣ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ꯫ ꯕꯦꯝꯕꯦꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ, ꯅꯪ ꯑꯃꯨꯛꯇꯗꯤ ꯉꯁꯤ ꯑꯩꯅ ꯆꯤꯡꯅꯔꯤꯕꯁꯦ ꯑꯃꯨꯛꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯩꯕꯨ ꯑꯁꯨꯝꯅ ꯅꯨꯡꯁꯤꯔꯒ ꯅꯣꯡꯃꯇ ꯋꯥ ꯑꯃꯇ ꯍꯥꯏꯗ꯭ꯔꯤꯕ? ꯉꯁꯤꯗꯤ ꯃꯥꯒ ꯑꯩꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯦ, ꯀꯧꯅꯗ꯭ꯔꯦ, ꯃꯥꯒ ꯑꯩꯒ ꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯃꯥꯅ ꯊꯅꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯑꯦ꯫ ꯈꯨꯝꯃꯨ, ꯅꯕꯥꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯣꯏꯔꯕꯗꯤ ꯅꯪ ꯃꯥꯒꯤ ꯃꯔꯝꯗ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯈꯔ ꯂꯤꯔꯛꯑꯣ꯫ ꯉꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯂꯤꯛꯂꯥꯅ ꯇꯞꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯆꯨꯝꯃꯦ, ꯃꯥꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ, ꯄꯥꯎ ꯐꯥꯎꯅꯔꯤ꯫ ꯅꯣꯡꯃ ꯃꯈꯣꯏꯗ ꯑꯩꯅ ꯆꯠꯄ ꯅꯨꯃꯤꯠꯇ ꯃꯍꯥꯛꯇꯤ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯑꯩꯅ ꯐꯝꯂꯤꯉꯩꯗꯅꯤ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯑꯩꯅ ꯊꯦꯡꯅꯈꯤꯕ꯫ ꯃꯍꯥꯛꯅ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯃꯥꯡꯍꯟꯈ꯭ꯔꯒꯦꯕ ꯇꯧꯏ꯫ ꯅꯝꯗꯨꯅ ꯑꯩꯅ ꯌꯥꯗꯕꯗꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯣ ꯃꯉꯣꯟꯗꯒꯤ ꯑꯩꯅ ꯂꯧꯔꯛꯄꯅꯤ꯫ ꯃꯥꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯈꯟꯖꯩ, ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯈꯪꯉꯤ꯫ ꯂꯤꯛꯂꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯕꯦꯝꯕꯦꯝꯗꯣ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ, ꯍꯥꯏꯌꯨ ꯂꯤꯛꯂꯥ, ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯝꯒꯗ꯭ꯔꯥ? ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯜꯂꯝꯒꯗ꯭ꯔꯥ? ꯂꯤꯛꯂꯥ ꯕꯦꯝꯕꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗꯦ, ꯇꯨꯃꯤꯟ ꯑꯁꯨꯝ ꯂꯩ꯫ ꯕꯦꯝꯕꯦꯝꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯉꯤ꯫ ꯂꯤꯛꯂꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡ ꯑꯗꯨꯗꯅꯤ ꯈꯪꯍꯧꯗꯅ ꯂꯤꯛꯂꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯂꯩꯁꯦꯝꯕꯒꯤ ꯀꯣꯜ ꯂꯥꯛꯈꯤꯕ꯫ ꯂꯤꯛꯂꯥꯗꯣ ꯕꯦꯝꯕꯦꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ, ꯐꯣꯟ ꯄꯥꯏꯁꯤꯔ ꯄꯥꯏꯔꯣꯏꯁꯤꯔ ꯈꯜꯂꯤ꯫ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯂꯩꯁꯦꯝꯕꯒꯤ ꯃꯤꯡ ꯊꯥꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯕꯦꯝꯕꯦꯝꯁꯨ ꯎꯔꯦ꯫ ꯕꯦꯝꯕꯦꯝꯅ ꯂꯤꯛꯂꯥꯗ ꯍꯥꯏ, ꯂꯤꯛꯂꯥ, ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯣ, ꯇꯥ ꯂꯩꯁꯦꯝꯕꯅ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯑꯩꯁꯨ ꯇꯥꯅꯤꯡꯉꯤ, ꯅꯪ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯛꯑꯣ꯫ ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯛꯂꯥ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯂꯦ, ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯔꯦ꯫ ꯃꯥꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯕꯒ ꯂꯩꯁꯦꯝꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ? ꯅꯍꯥꯟ ꯗꯣꯛꯇꯔ ꯆꯠꯂꯨꯕ꯭ꯔꯥ? ꯂꯤꯛꯂꯥꯅ ꯈꯨꯝꯃꯦ, ꯆꯠꯂꯨꯏꯌꯦ꯫ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯐꯖꯅ ꯌꯦꯡꯊꯣꯛꯑꯣ, ꯅꯪꯅ ꯀꯣꯛ ꯉꯥꯎꯕꯤ ꯍꯧꯔꯤꯕ, ꯅꯪꯅ ꯃꯤ ꯂꯥꯡꯕ, ꯃꯤ ꯂꯥꯎꯅꯕ ꯇꯥꯕ ꯌꯥꯗ꯭ꯔꯤꯕꯗꯣ, ꯐꯖꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯑꯣ, ꯌꯥꯝꯅ ꯀꯟꯅ ꯑꯅꯥꯕꯗꯤ ꯃꯥꯟꯗꯦꯗ꯫ ꯂꯤꯛꯂꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯌꯦꯡꯂꯦ, ꯗꯣꯛꯇꯔꯅꯁꯨ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏ꯫ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯤꯍꯨꯟ ꯈꯔ ꯁꯣꯟꯕꯒꯤꯅꯤ ꯍꯥꯏ꯫ ꯂꯩꯁꯦꯝꯕꯅ ꯍꯥꯏ, ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯣ ꯐꯖꯅ ꯌꯦꯡꯊꯣꯛꯑꯣ꯫ ꯉꯁꯤ ꯑꯩꯁꯨ ꯕꯖꯥꯔꯗ ꯆꯠꯂꯨꯏ, ꯅꯪꯒꯤ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯈꯔ ꯂꯩꯔꯛꯄꯅꯦ꯫ ꯅꯨꯡꯊꯤꯟꯗꯣ ꯅꯪ ꯉꯥꯛꯇꯪ ꯊꯣꯔꯛꯑꯣ, ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯁꯤ,
ꯂꯩꯁꯦꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯗꯣ ꯕꯦꯝꯕꯦꯝꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯦꯝꯕꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯐꯤꯔꯣꯟꯒꯤ ꯃꯆꯨꯗꯤ ꯈꯪꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯆꯥꯒꯗ꯭ꯔꯥ ꯆꯥꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ꯫ ꯅꯪꯅ ꯐꯖꯅ ꯀꯦꯅ ꯉꯁꯤ ꯑꯩꯅ ꯄꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯁꯦ ꯁꯦꯠꯄꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤ꯫ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯏ, ꯀꯔꯤꯒꯤ ꯂꯩꯔꯤꯕꯅꯣ? ꯂꯩꯗ꯭ꯔꯕꯁꯨ ꯌꯥꯔꯕꯗꯨꯕꯨ? ꯂꯩꯁꯦꯝꯕꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯂꯩꯗꯕ ꯌꯥꯕ ꯅꯠꯇꯦ꯫ ꯅꯪꯒꯤꯗꯃꯛ ꯂꯩꯗ꯭ꯔꯕꯗꯤ ꯀꯅꯥꯒꯤ ꯑꯃꯨꯛ ꯂꯩꯗꯣꯏꯅꯣ? ꯅꯪ ꯑꯩ ꯈꯪꯅꯔꯤꯕ, ꯅꯨꯡꯁꯤꯅꯔꯤꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯅꯪꯉꯣꯟꯗ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯄꯤꯕ, ꯅꯪꯉꯣꯟꯗ ꯈꯨꯗꯣꯜ ꯀꯌꯥ ꯑꯃ ꯇꯧꯕꯗꯤ ꯀꯩꯁꯨꯝ ꯑꯩꯅ ꯄꯥꯝꯃꯨꯗꯦ꯫ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ, ꯅꯪꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯤꯛꯂꯥꯅꯤ꯫ ꯂꯩꯁꯦꯝꯕꯅ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯁꯨ ꯌꯥꯝꯅ ꯉꯛꯅ ꯕꯦꯝꯕꯦꯝꯗ ꯌꯦꯡꯉꯤ꯫ ꯕꯦꯝꯕꯦꯝꯁꯨ ꯂꯤꯛꯂꯥꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯍꯥꯛ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯈꯪꯂꯦ ꯂꯤꯛꯂꯥꯒ ꯂꯩꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯔꯦ, ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯦ ꯍꯥꯏꯕꯁꯦ꯫ ꯂꯤꯛꯂꯥꯅ ꯑꯃꯨꯛ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥ ꯂꯩꯁꯦꯝꯕ, ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯩ ꯇꯧꯔꯛꯀꯦ꯫ ꯁꯣꯝꯗ ꯑꯩ ꯊꯕꯛ ꯑꯃꯇ ꯇꯧꯒꯦ, ꯅꯪ ꯁꯥꯎꯅꯨꯀꯣ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯛꯂꯥꯗꯣ ꯐꯣꯟ ꯊꯝꯃꯤ꯫ ꯂꯤꯛꯂꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯦꯝꯕꯦꯝꯗꯣ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯛꯏ꯫ ꯕꯦꯝꯕꯦꯝꯅ ꯀꯞꯂꯤꯕꯗꯣ ꯂꯤꯛꯂꯥꯁꯨ ꯈꯪꯉꯤ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ, ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯀꯞꯂꯤꯕꯅꯤ ꯍꯥꯏꯕꯗꯣ꯫ ꯂꯤꯛꯂꯥꯅ ꯕꯦꯝꯕꯦꯝꯕꯨ ꯊꯦꯝꯃꯤ꯫ ꯕꯦꯝꯕꯦꯝꯅ ꯂꯤꯛꯂꯥꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯒ ꯇꯥ ꯂꯩꯁꯦꯝꯕꯒꯗꯤ ꯅꯨꯡꯁꯤꯅꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯌꯧꯕꯁꯨ ꯑꯣꯏꯌꯨ꯫ ꯆꯠꯂꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯦꯝꯕꯦꯝ ꯆꯠꯀꯦ ꯇꯧꯏ꯫ ꯂꯤꯛꯂꯥꯅ ꯈꯥꯝꯃꯤ, ꯕꯦꯝꯕꯦꯝ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯕ꯭ꯔꯥ? ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕ꯭ꯔꯥ? ꯕꯦꯝꯕꯦꯝꯅ ꯍꯥꯏ, ꯋꯥꯔꯧꯗꯦ, ꯁꯥꯎꯗꯦ꯫ ꯇꯥ ꯂꯩꯁꯦꯝꯕꯗꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯈꯪꯅꯧ ꯍꯥꯏꯗꯨꯅ ꯀꯠꯊꯣꯛꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯕꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯈꯪꯂꯨꯗꯕꯒꯤ ꯄꯨꯝꯅꯃꯛ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯅꯕꯥꯅꯤꯗꯤ ꯄꯨꯟꯁꯤꯗ ꯀꯥꯏꯅꯒꯅꯨꯀꯣ꯫ ꯆꯠꯂꯒꯦ꯫ ꯕꯦꯝꯕꯦꯝꯅ ꯑꯗꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯠꯀꯦ ꯇꯧꯕꯗꯣ ꯂꯤꯛꯂꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯤꯛꯂꯥꯗꯤ ꯍꯥꯟꯅꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯕ ꯌꯥꯗꯕꯅꯤ꯫ ꯂꯤꯛꯂꯥꯗꯣ ꯕꯦꯝꯕꯦꯝꯅ ꯆꯠꯈꯤ ꯍꯦꯛ ꯇꯧꯔꯛꯄꯗꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯣꯛ ꯉꯥꯎꯔꯛꯇꯨꯅ ꯋꯥꯟꯊꯔꯛꯏ꯫ ꯂꯤꯛꯂꯥꯅ ꯑꯗꯨꯝꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯕꯦꯝꯕꯦꯝꯗꯣ ꯂꯤꯛꯂꯥꯕꯨ ꯀꯧꯔꯛꯏ꯫ ꯂꯤꯛꯂꯥ ꯂꯤꯛꯂꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯈꯔ ꯊꯥꯔꯗꯨꯅ ꯂꯤꯛꯂꯥꯕꯨ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯛꯏ꯫ ꯂꯤꯛꯂꯥꯗꯣ ꯇꯞꯅ ꯐꯝꯊꯔꯒ ꯕꯦꯝꯕꯦꯝꯅ ꯉꯥꯊꯩ꯫ ꯕꯦꯝꯕꯦꯝꯅ ꯍꯥꯏ, ꯀꯔꯤꯒꯤ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯈꯜꯂꯤꯕꯅꯣ? ꯈꯟꯒꯗꯕ ꯑꯩꯅ ꯈꯟꯗ꯭ꯔꯒ ꯅꯪꯅ ꯀꯔꯤꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯤꯕꯅꯣ? ꯈꯟꯒꯅꯨ, ꯅꯪꯗꯤ ꯅꯣꯛꯅ ꯂꯩꯌꯨ꯫ ꯇꯥ ꯂꯩꯁꯦꯝꯕꯒ ꯅꯪꯒꯁꯨ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯌꯧꯒꯗꯕꯅꯤ꯫ ꯀꯩꯁꯨꯝ ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯤꯌꯦ꯫ ꯇꯥ ꯂꯩꯁꯦꯝꯕꯗꯗꯤ ꯉꯁꯤꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯋꯥꯔꯤꯗꯣ ꯃꯉꯣꯟꯗ ꯑꯩꯅꯁꯨ ꯍꯥꯏꯔꯣꯏ, ꯅꯪꯅꯁꯨ ꯍꯥꯏꯒꯅꯨ꯫ ꯃꯥꯒ ꯑꯩꯒꯁꯨ ꯃꯍꯧꯁꯥꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒꯅꯤ꯫ ꯃꯥꯒ ꯑꯩꯒꯁꯨ ꯍꯥꯟꯅꯒꯨꯝ ꯀꯧꯅꯔꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯗꯨꯅ ꯕꯦꯝꯕꯦꯝꯅ ꯂꯤꯛꯂꯥꯕꯨ ꯊꯦꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯅꯣꯡꯃ ꯂꯩꯁꯦꯝꯕꯅ ꯂꯤꯛꯂꯥꯗ ꯐꯣꯟ ꯇꯧꯔꯛꯏ꯫ ꯂꯩꯁꯦꯝꯕꯅ ꯍꯥꯏ, ꯂꯤꯛꯂꯥ, ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯒ ꯁꯤꯂꯣꯡꯗ ꯀꯣꯏꯕ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯦ꯫ ꯑꯩꯈꯣꯏ ꯃꯤ 5 ꯆꯠꯀꯗꯕꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯀꯔꯤ ꯂꯩꯔꯛꯎꯒꯦ ꯁꯤꯂꯣꯡꯗꯒꯤ ꯑꯩꯅ ꯍꯜꯂꯛꯄꯗ? ꯂꯤꯛꯂꯥꯅ ꯍꯥꯏ, ꯌꯥꯅꯤꯗ, ꯀꯩꯁꯨꯝ ꯂꯩꯔꯛꯀꯅꯣ꯫ ꯂꯝ ꯆꯠꯄꯗꯣ ꯐꯖꯅ ꯆꯠꯂꯣ꯫ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯂꯨꯠ ꯇꯧꯕ ꯌꯥꯝꯅ ꯂꯩ ꯍꯥꯏꯕꯅꯤ꯫ ꯅꯈꯣꯏꯒꯤꯁꯤ ꯃꯈꯥꯗ ꯆꯠꯀꯗꯧꯔꯤꯕ ꯅꯠꯇ꯭ꯔꯥ? ꯂꯩꯁꯦꯝꯕꯅ ꯍꯥꯏ, ꯕꯁꯇ ꯆꯠꯀꯗꯕꯅꯤ꯫ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯅꯪ ꯆꯠꯀꯗꯕ ꯅꯨꯃꯤꯠ 2-3ꯗ ꯉꯥꯏꯔꯀꯥꯟꯗ ꯅꯪ ꯑꯩꯒꯝꯇ ꯊꯦꯡꯅꯁꯤ꯫ ꯅꯪꯒꯤꯗꯃꯛ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯄꯤꯅꯤꯡꯉꯤ꯫ ꯂꯤꯛꯂꯥꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯩꯁꯦꯝꯕꯁꯨ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡꯉꯥꯟꯕꯗ ꯕꯦꯝꯕꯦꯝꯁꯨ ꯏꯊꯥ ꯊꯥꯖꯗꯅ ꯂꯩꯁꯦꯝꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫
ꯂꯩꯁꯦꯝꯕꯁꯨ ꯕꯦꯝꯕꯦꯝꯅ ꯊꯥꯖꯗꯅ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯃꯍꯥꯛ ꯄꯥꯏꯈꯠꯂꯦ ꯃꯥꯅ ꯐꯣꯟ ꯍꯦꯛ ꯄꯥꯏꯕꯒ ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯑꯦ ꯇꯥ ꯂꯩꯁꯦꯝꯕ ꯅꯪ ꯁꯤꯂꯣꯡꯗ ꯆꯠꯀꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯏ ꯃꯇꯝ ꯑꯃ ꯅꯪꯒ ꯑꯩꯒ ꯁꯥꯎꯅꯈꯤꯕ ꯅꯪꯒ ꯑꯩꯒ ꯈꯟꯅꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯄꯨꯟꯅ ꯀꯥꯎꯊꯣꯛꯅꯔꯁꯤ ꯅꯪ ꯑꯩꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯦ ꯃꯍꯧꯁꯥꯒꯨꯝ ꯅꯪꯒ ꯑꯩꯒ ꯂꯣꯏꯅꯕ ꯄꯨꯟꯕꯗꯨ ꯄꯥꯝꯃꯦ ꯅꯪ ꯑꯩꯕꯨ ꯁꯥꯎꯔꯤꯕ꯭ꯔꯥ ꯁꯦ ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯕ꯭ꯔꯥ ꯕꯦꯝꯕꯦꯝꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯁꯦꯝꯕ ꯌꯥꯝꯅ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗꯦ ꯂꯩꯁꯦꯝꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯁꯥꯎꯗꯦ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯕꯦꯝꯕꯦꯝꯅ ꯍꯥꯏꯔꯛꯑꯦ ꯅꯪꯒ ꯂꯤꯛꯂꯥꯒ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯩꯁꯨ ꯌꯥꯎꯒꯦ ꯅꯪꯅ ꯆꯠꯄꯗ ꯄꯨꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯄꯤꯅꯤꯡꯉꯦ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯛꯏ ꯄꯤꯗ꯭ꯔꯁꯨ ꯌꯥꯔꯕꯗꯨꯕꯨ ꯄꯤꯔꯛꯀꯅꯨꯗ ꯌꯥꯔꯅꯤ ꯕꯦꯝꯕꯦꯝꯅ ꯍꯥꯏ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯤꯈ꯭ꯔꯤꯗꯨꯗꯤ ꯁꯦ ꯂꯧꯅꯤ ꯍꯥꯏꯌꯣꯕ ꯕꯦꯝꯕꯦꯝꯅ ꯑꯗꯨꯝꯅ ꯉꯔꯪ ꯉꯔꯪ ꯇꯛꯂꯛꯄꯗꯒꯤ ꯂꯩꯁꯦꯝꯕꯅ ꯍꯥꯏꯔꯦ ꯂꯧꯔꯒꯦ ꯃꯇꯧ ꯑꯁꯨꯝꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯂꯩꯁꯦꯝꯕꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗ ꯉꯥꯏꯔꯕ ꯀꯥꯟꯗ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯊꯦꯡꯅꯔꯦ ꯂꯤꯛꯂꯥꯅꯁꯨ ꯂꯩꯁꯦꯝꯕꯒꯤꯗꯃꯛꯇ ꯄꯣꯠ ꯀꯌా ꯑꯃ ꯄꯤꯔꯦ ꯕꯦꯝꯕꯦꯝꯅꯁꯨ ꯂꯩꯁꯦꯝꯕꯗ ꯄꯣꯠ ꯀꯌꯥ ꯑꯃ ꯄꯤꯔꯦ ꯕꯦꯝꯕꯦꯝꯒ ꯂꯩꯁꯦꯝꯕꯒꯗꯤ ꯃꯍꯧꯁꯥꯒꯨꯝ ꯆꯝꯅ ꯂꯣꯏꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯧꯔꯦ ꯉꯁꯤꯗꯤ ꯂꯩꯁꯦꯝꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯁꯤꯂꯣꯡ ꯆꯠꯈ꯭ꯔꯦ ꯂꯩꯁꯦꯝꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯀꯌꯥꯒ ꯂꯝ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯑꯗꯣ ꯐꯖꯅꯁꯨ ꯀꯣꯏꯔꯦ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯂꯤꯛꯂꯥꯗ ꯃꯍꯥꯛꯀꯤ ꯂꯝ ꯀꯣꯏꯔꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯇꯝꯃꯤ ꯂꯤꯛꯂꯥꯁꯨ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯝꯖꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯌꯥꯝꯅꯁꯨ ꯅꯣꯛꯆꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯑꯌꯨꯛꯇ ꯂꯤꯛꯂꯥꯗꯣ ꯕꯦꯝꯕꯦꯝꯅ ꯕꯖꯥꯔ ꯆꯠꯂꯨꯁꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯕꯖꯥꯔꯗ ꯂꯥꯛꯏ ꯂꯝꯕꯤꯗ ꯆꯠꯅ ꯂꯩꯁꯦꯝꯕꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯅ ꯕꯖꯥꯔ ꯃꯅꯨꯡ ꯑꯗꯣ ꯂꯤꯛꯂꯥ ꯑꯗꯨꯝ ꯆꯠꯂꯤ ꯄꯣꯠ ꯈꯔ ꯂꯩꯒꯦ ꯇꯧꯕꯗꯒꯤ ꯂꯤꯛꯂꯥꯅ ꯂꯩꯁꯦꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯇꯥ ꯂꯩꯁꯦꯝꯕ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯇꯧꯔꯛꯑꯣ ꯄꯣꯠ ꯈꯔ ꯂꯩꯒꯦ ꯇꯧꯕꯅꯤ ꯋꯥꯔꯤ ꯁꯥꯕ ꯐꯔꯛ ꯇꯥꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯩꯁꯦꯝꯕ ꯐꯣꯟ ꯊꯝꯈ꯭ꯔꯦ ꯄꯣꯠꯆꯩ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯂꯩꯕ ꯂꯣꯏꯔꯒ ꯂꯤꯛꯂꯥꯒ ꯕꯦꯝꯕꯦꯝꯒ ꯁꯣꯔꯣꯛ ꯂꯥꯟꯊꯣꯔꯛꯄ ꯃꯇꯝꯗꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯕ ꯒꯥꯔꯤ ꯑꯉꯧꯕ ꯑꯃꯅ ꯈꯨꯗꯛꯇ ꯀꯟꯅ ꯊꯧꯖꯤꯜꯂꯛꯄꯗꯒꯤ ꯂꯤꯛꯂꯥꯗꯨꯕꯨ ꯒꯥꯔꯤꯅ ꯊꯣꯝꯈꯤ ꯂꯤꯛꯂꯥꯗꯣ ꯂꯩꯃꯥꯏꯊꯛꯇ ꯂꯣꯡꯉ ꯇꯥꯔꯦ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯒꯤ ꯏ ꯃꯌꯥꯝ ꯑꯃ ꯆꯦꯟꯊꯔꯛꯏ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯕꯦꯝꯕꯦꯝꯗꯣ ꯀꯟꯅ ꯍꯧꯅ ꯂꯥꯎꯔꯛꯏ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯤꯛꯂꯥꯒꯤ ꯑꯁꯣꯛꯄ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯂꯛꯏ ꯈꯨꯗꯛꯇ ꯊꯤꯟꯊꯕ ꯇꯧꯗꯅ ꯂꯤꯛꯂꯥꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯁꯦꯝꯕꯗꯣ ꯂꯤꯛꯂꯥꯗ ꯐꯣꯟ ꯇꯧꯔꯛꯏ ꯐꯣꯟ ꯑꯗꯨꯗꯤ ꯀꯅꯥꯃꯠꯇ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯏ ꯐꯣꯟ ꯑꯗꯣ ꯀꯅꯥꯃꯠꯇꯁꯨ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ ꯉꯁꯤꯒꯤ ꯂꯣꯠꯈ꯭ꯔꯕ ꯋꯥꯔꯤ ꯃꯉꯥꯁꯨꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯇꯥꯕꯤꯔꯒ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯃꯌꯥꯝꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯨꯡ ꯂꯤꯛꯂꯝꯅ ꯈꯨꯔꯨꯝꯖꯔꯤ